La 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 Thengre Kabar ngahak pari ngai pau ngahak yengi ngai Ngasidi office su khara ngana lao hairak pani bha poirudre matau lebisu irungan tana lukhrabani na chak loijaramani da khara sat chathoga chen khi bai baduni shampoo duna karai da laikhre sida leire Karino ising sina amu kaidawre phulaba jala tawrisina onthok pani koksibo he thadok pa nang haude ba tep kisina tari ba jala sisu tadrin he mit sisu thuppe ne tawrise tari ba minang bo bathroom se ising taraktre chakhum da tari ba amte yengo minang bo tabro Sidasu tadre Kaidawrage natti kokse sampu kamta thadokpa nang hauldre kaidaino ising batin arai bamta poro mit sisu thodingra poni loire tawrise puraktriba ne nang bo pure se mathaktaga phullaba jala natraga lik oiba yawraba jala khangdene ngasai ayukta pik thana chingkhalamlibani pathadana tawkhribani chalo mapandagi batin amaga puro loisillage office nganda yaroi chakado thidobako nangi tapido tawlairanu hoi puraklage aigi nupi sinaba aina koijadana nungsinaraga lawbusu nate imana thibibani ado khara monjai tapchai haibagi wani phane yam dum nungsirine nangbu ising do poron he sisu loire ne kaidorige nangbo lai Bartin se khara motlame adugi mu chamakpa nangna kawbudu da ne phasana chamaktrabani loisillo se henjang amu ta thonga lukige nang dinga saidagi henjang thongba haudri bore henjang mana masingdo khara loi motlame adu phajana chamba lakna badani kuiroise loidum loisela aima ima noina chakum changlame natradi thabak mayam se kamai nang doriya ibungo su thabak ngani haibaduda ngasi su chak chadana chatkibadari na tawribani ne nangni daima aisu sathongge tawrambani magi ising pirubani bathroom da irujababo ising amu pinaba bathroom do ising taraktre hai lujaba horuraga adugi ne ima ngasai ayukta natro ising chingkhibado ai natrane ising pathare tulu muthatlona lawkhibaduswa khangje lakchadreda aisu khangde ima leptuna sum lairanu chak to kam khrabani ngak oire mulamani thidoknaba tawro kolika do sat chamtho khotna tawro adum mondana thabak khudima tek tawleradi athu kai amat nangaro cho syntax tegi kantho isinga do sida su tadre hoima ising amata mathakta syntax ya hodre tenki deisu singkhalam labani phun balik oibasu ya hogde kamaina tawrino ne isinga thadoga thamnaram bro kawdana noibo thado odi makhon tani da amta tade dai bunga khangdre dai madu oradi aisu kokchai tenki dei ising thakpa lai leramani ho ngang duna leirano challo na finarol se chaluro henjang mula abani ibema kainu tawrisibo chaksi thibaga loiramgadabuga malini nangdi ngasai de dum kon chamba laknari ne ima konse khara motli adugine ima kadai no motli sibo phengaga phajana taithok nan tholaga thamgiba ngaktani iful wai phul mana ma jangbusu nate kadai piro ose oiraro ai tawrage ibungo phi selise asidum kai no magi pudoba che changa awat apaga do amta yenglujo hoima karino aigi imosibo masabudi nanjai
masak matausu fazariba mahaisu haijai asuk yamna monba tapasibo thaba amatang tawbada kuina changliba khangdreda ngasigisu isingdo mana iruzaba phi thadokpada soidana oini kuimangrena ahum marirakni loisinlo chak thengani na lakhibado Hello, kayorage? Gari thudorke tawda ngairiye. Imadi. Macha nupigi manak yauradi kaidawni. Wari hogradawni. Makok anido thengsinnaradana. Numidang wairam oina lawbu lao haye. Nang loisilamo. Kaino, aidi chak thangat ki tawri. Kai chatpaino loisilamo haisina. Chak charaga chatpadi. Lunch to mapando oina charurasi. Lunch. Ichena chak chakro na tahobani. Ngasidi nanga koiba sung hak chatke long drive tawrurage na charaktre. Loisilamo ko yamna keramganu kuineba. Is. Oh, thore. Kaino gari dagi kumaroi hairo. As kumaroi. Chak lamabani ne nangbo lao sasa lao. Langso laman gre nangi chak sina. Lunch hana charurase aduga ne park kumba amada ngha koithoseba. Aigidi iyada yaine. Hek luhong patay amta phaw mapanda lunch dinner chaba koibaga su pubide. Hera tanja phangdabagi ne ngasi puri sidi tanjana bu phangadi nungtigi puge khalini nasak phajabado aigi nupi ne na khudka sammaga mayam mamangda lenerage sini. Is taning de. Pakhang le saringai kanda khangnarak-tana puhobosu natte adugi stage tuma kangrabani ado mayamda loina phuganingi ne angang yaudri kansida chathoe pakte masa asiga ado kaino ma hange ne amata natiye nangna hangningba makai loina hango loina khumage ngasidi adubura haina signaraga luhong base yam sana khiba nungsina khiba su yawe ado suknung nungsiu yadabasu yawe oh nangi si ai nungsiu yadaba malida as wa marak thatkreba aigi wa natiye nangi ne nungsiramdo mandraba haisibo khangde aidi haido oi nangi hana hairak tripho aidi suai haido oi haisini kaidorage kumdrade maiko aidi kaino me kaw kawre ima su yumda lehaude thenga ani ai yum solo lamdraba mali adudi kamai tawdoiba aima snang jideba hobe tawgankhre natiye gari mamai layose amta phajana lolam seba hoine leigine taha ganoba ado sobu nangonde yaurabro amta yengune ma sobu de yawe ado ai solo lam daba maleba yam lap na tharok pasu natri amta hallo se hoi as nang sideba chak lama kan sida lolama bo oh lo laga leirame tawni nang haidorakpada paeba loka do nanthok prana chingaga yengame handakti nanthok haudre lao chalasi ngai khone ai imu amukta changugi ge kari muk tawrage mi nati ngasai do sana karamba sigi khanbagi adagi phirol su mathang khanbagi phamungda loina chairga leiramdau male loishalamdaba male ba aise as yare se imungda leibabu chaijarasanu hore halaga loishalaga lore ka doge asinu pasidi aingam khitre he ibima matau leibi tarabo nangbo kaidaurage nangbo kasai yuktagi irujabani haina janghibadagi nasak nasa amatta he udri phirol su chambadana marol ama matam jangliba akhoi suna khoidongna mawa nobi haibado oiraglibani ne phau chara ama suba kokta sanabun puraga ising khuya ama sokpa sunatte nangi moong dudi ne thaba amatta nangnararoi nangbu khara pangna sanaba thabak nangnabu hotnawni ibema nangbo hoi ma loire thore
ngasisu chak nangdabai chadabi chatkrani icha nupase imasu isa inung nungaite aina mating pangsin bidausu khangdreda adumaina sum tawduna leirabadi yumse karam haina pangadoribano nangbo ha ima ai nangbra yengage phanek to motlamba adagi phadi kai kasu thadokpa bathroom wall do adusu motle nang hak cham thore dunani ima hoine adu singdo kona tawbai aba ngaktani ahana kon haiba ama khangune nangbu ibema hoima ima ai chak thongurage nangnaba tawrage nangaroi hobi tawdrasu to ko yare imung mangol kagase wairam no ongmata su taithok nan thoktana tawde nangna tawribase nasa nanaba hotnaba nakhut hamba iruzaba ada adum matam konanabani nongmada nangna tawriba mayamse ai chak loiraga loselage yani ma da taribo iruga lutho ai chak se sat loselage kuireroi imana bagaiga lunch sama cha do bola ye office ta online order tawrani hairak pani hobe tawdrasu yani ye adugi saru irum ama hauramo adu oina khara chakrage ho nangi lunch haidubo soidrabo haisin leoiramni ne aseng bagine ima lunch laye imana ba ma promotion phange adugi treat pi ne na tawrini adu boiradi phai ibema yerum haidom ta haunaba tawse se sangom se khara thakro yerum do amaga haurakora yaranida ngasai breakfast da su chara dudi ado nangi lunch haidubu leibra ai masinu pisidi ima tani haisin liba adudi chakti horen kaino ma kauramba saraga marakta chela ga loire is ngak thengba yabane ado nasidi meeting ama nangdaba yadaba ma lehoba adugini da nang sauningbra aise tappe soire si khangeba ado ai semdokjaba se ngamde imana ngangani pakhatlagana hena tappadongna su tawi hoise nangna tapna chak changna matam changna hotna baduna oini mayam haurido ado hojikti nangna thongma natradi ai karimta chaningdrabani ado hore marakta la uko ai chada bi ngairamge nanga chamina se hoi laktoine chara hen ba ngamjaroi ko ai ado horen imana uragana kari khomdoiba kaim khanbiruno aina thokpa dum khumjage ibema matau leibi tabro nangbo kadai dunu ni nangbo imung mangol se chaibana loire nasa nali ne na tawrido tayo na badong na tawri na kunang ka sing se khara taithokpa yabani na khut na sa hamba toti konjil jamba kolik taithok nan thokpa adu khakta na di yaroi ni nangbo ngang li sakli basing se amatta taramoi tawri sina khangdreda kadai da muk laikhre kadom dagi haijin duna thiruri ba mauno aibo pele da ko aigi laibak se pela bani tawri se yengomi asai dagi kauri baga se tabi banate hai tabra hoi ma taye kari hage ma kari muk tawri ge nangbo asai dagi ngangli baga se taramoi ne amta nang dia phanik phirol khara topambani ima kari no ne thoppa loiraba phibo popo asai dagi phuba suklep lepte tawri base kari no ima upulgumba amotpa yam paklise asi kan thokpane loiselage imana mit yada banara kari no aidi udene kadai no upul paklibo kadai no ba nangbu adugumba tawdrasu yabaduda matam manghalaga leiranu ne imunga se wairam khara taithokune nangbo hoi ma ai si loiselaga tawrage monda nawidana leiranu ko ngali thari ngai da loisinaba taw phi thupi do loisilo yare hoi ma ima dubu phi singse phul na pi haiba sukcha hechate nga saide pudo imayamse mana di ngangiba si sat khara pudoktana upuda kamai hapunya haima ima taradi chairani tawrise maningda yena khada chatlaga amta loina pudo ubana parani haima karino tawridudia
imung manggol kasingse isinga tawba makai haidokduna thamme aduga karino nangna phadi machaduma thadokpada ngasai loriba matamdubo isingda leibada imungse puba thangba ngamdrabani mi tawrise Ima, loishalage. Phadi se motlame. hai taba yadabasu pangangang nuko nang wai tainaba nuradubo kayam phajana chamge haribano ising haidokduna thamlibase nanthuduna khong khutka loina tekpa tare amukta yamna thuna loishiru Matau Leibi, Tari bro nangbo, kadai da leige. Kadum da leikhrab jana masibo. Chakhum da su lehaude, bathroom da su leiba ude. Matau Leibi. Nangdi syntax makhong du da kari tawriba. Kari chamino nangi dubo. Imung da tawra su yaba dubo. Makut hamini ne. Hamba mi dei leite dauna. Matau Leibi. Kaino nang tawri dubo. Se, nakutop da piro. I thu ene sidia. Nakutpu I thok ma kai hamba hongna bro. Se, amta hogolo se. Se, kadai da no. Se nakutop de yenge ba se. Ai kutse motli. Ai mot pa se hina deba. Tu sida mot pa mayam pangli se. Nang udrabo. Se. Kaisu mote se. Amot pa e haidunabu khutpu I thokpa makai hamna bro. Ising na su pukdaw tawre. Nakuto se engon da pirok se. Si hidak haptrabadi yararoi ne tawri se. Tu yengo ba. Amot pa I mayam sidi. Si udrabo. Ai kutse motli hai ba. Matau Leibi, karino nang tawri sibo. Imagi bungo ima nangonda yam lale ima mai thire Ima, karino siranturan ngangi dubo. Kadumdagi wano imana pusala idubo. khangdreda nangnadi lairik tamlibani haiduna hotnaduna leiki thabak inkhang tawraba matungdasu nayum palu haibiyade namanaba singda imana lonna hangbada nupi khangnabasu leitabani haibaduda imadi phagadrana matam hengi batari haiduna imana pakhatuna imause taha thirure tawrise ichagi laibakse karino imabu khangdrene Imana hodok piribasi Matau Leibi wafamla. Mabu kai tawrage asuk pharisidi Imana haiba indraga engonda hairo ai ngange mabuk mapau phatabasu nate Imana nachagi thibiba namause na khutchana warakpiu nachagi di pendaba matta leite ko ima ibungo imana hairibase nang wakhal munna mukta khantho mana hojik tawriba mataw asina sum henjilaklabadi yumse karamna pangani ima masina henjilaktuna mimang thoro nasagi mina sakhangba senpham amasu paizari ikai sango hekta hanga dawribani ibungo madu khalawdaba yadrabani ko ibungo ima kari su tawroida akhanga hi tanaraga kari leibage haibado thithoga loirede ima yam hena su khanjin birunuda ibungo namana thiba yaba thirabani ne ko irabani nang tahandana tawrulibase maadabu pharadi haiduna nakhoinadi laitingi wase kaya thajabanate maibi panji sel hullure kuthi puduna dasalangban phattaba kaya yenglure layok tinok yawi ising yamna pamlibado ising layok na bagini haiduna lai su phane yamna khurumlabani namana magi matausidine phabadi lairadana asum henjilagi nei bungo imadi ai tahandana jat yam tawrami boire haima ya lawba mi tahanba yaba thabaklane siboi bungo mi haisidi sang khanduna hekta ngangnaga dawribani khangdreda ichani imongni hekta langthokluba yaba nate nakhoina apha nungai oiduna palhobado adu khaktani aikhoina pamliba sisu magi matawsida anganga yawradi oigadawriba phibamdo as imane wakhalga sagatlubada kokse pubangamdi hariba sini ko ibungo adunane matam leiringai sida anganga yawdringai khaido hawnaba ukila phabamta tanaro karino imana ngangi du boima nupi bu sana potona aikhoina pamba mongda sizinaba pamdagana langthokpa yabra neima
ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯃꯧ ꯅꯨꯄꯤꯅ ꯇꯥꯔꯒꯁꯨꯅꯦ ꯃꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥ ꯅꯠꯇꯦꯀꯣ ꯏꯃꯥ ꯃꯤꯒꯤ ꯑꯐ ꯐꯠꯇ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯃꯗꯨ ꯌꯥꯝꯅ ꯎꯁꯤꯜꯂꯨꯕꯁꯨ ꯐꯠꯇꯦ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯊꯟꯇꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤꯁꯨ ꯈꯟꯗꯕ ꯌꯥꯄꯣꯟꯇꯦ ꯏꯃꯥꯒꯤ ꯋꯥꯗ ꯌꯥꯝꯅꯁꯨ ꯍꯦ ꯇꯣꯡꯒꯅꯨ ꯏꯕꯨꯡꯉꯣ ꯂꯥꯏꯊꯣꯛꯀꯅꯨ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯅꯆꯦꯒꯁꯨ 9 ꯊꯣꯛꯅ ꯈꯟꯅ ꯅꯩꯅꯔꯕꯅꯤ ꯏꯃꯧ ꯃꯊꯟꯇꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯉꯥꯛꯇꯅ ꯌꯥꯔꯛꯇꯕ ꯃꯇꯥꯡꯁꯨ ꯂꯩꯀꯣ ꯏꯕꯨꯡꯉꯣ ꯊꯥꯗꯣꯛꯇꯕ ꯌꯥꯗꯕ ꯊꯃꯣꯏ ꯀꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯣꯏꯔꯦꯅꯦ ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯋꯥꯗꯣ ꯃꯗꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯃꯈꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯔꯨꯔꯅꯤ ꯍꯥꯏꯗꯅ ꯁꯥꯒꯩꯁꯤꯗ ꯇꯤꯜꯂꯔꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯁꯤꯕꯣ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯃꯣꯏ ꯏꯃꯥ ꯃꯥꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯕꯁꯨ ꯑꯩ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯏꯃꯥ 이붕어 ꯑꯗꯨꯝꯅ ꯄꯨꯛꯅꯤꯡꯅ ꯊꯃꯣꯏꯅ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯈꯨꯗꯨꯝ ꯆꯜꯍꯟꯒꯅꯨꯅꯦ ꯅꯪꯅ ꯇꯥꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯎꯀꯤꯜ ꯍꯥꯏꯗꯣ ꯏꯃꯥ ꯊꯤꯔꯁꯨ ꯊꯤꯅꯤ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯅꯤ 이마 이닥 돈 뽀. 멍 이렇게 cây tàu béo rồi tao. Ngasai đấy sum miếng babo. Imang mong badong na tawi. Ngasai su gari dagi kumaga. Ay na kau baga kumam de sum drink nang kada dum sat ke. Cây tàu béo rồi na sanu ngai tao bro. Cái số tàu đi đấy tao. Wa am di lo li đấy tao nang. Wa lo na rồi si quay tao. Cây nông đi tàu đi nang. Hai dok pa ya da bawa oi ro budi. Ay su hang jate ko. Ado. Awa nungai ta bawa sidi haidok tam thok laga khara di phaban tao ai kok se puba ngamdaba matang haibadu oire ai ngasai dagi khalamli bani suti matham khara lokhtho asira haina ai kok se am sari tao kai wano ba dubu kari wano ba haidok pa yaradi share tawbiyo mating pang bangam ba matang oiradi ai khoi su pang ni kaino suti lawrasu kai dawgi wari du di ta sidan tao tam thokpaday kaiba wanida matau lebido thabak tawkhiba amada adum tawraga leiba loikraba thabak to tawramdra male haigumba as ai gyan tadre dei taw motli haiduna makhut hambasi ising syntax ama loiba gai hami makhut se I thokpa makhai hek hamba jani taw adu kari ikai ningai lege ba adu gi wadu dei taw as itaw nang nadi khangdraba mataudu da imana amuk divorce ki wafam amuk puselakli bani ne taw kadai dei imai be masu onthok po wabu hai isan nupi do tahala han binu ko mathai nu ngai ki roi isal gi mawung do radio da psychiatrist ki doctor amaga wari saba gi program ama ai ta haw mada yam phajana khana nei nakhi madu kumbado puning wakhal gi laina amani layeng laga phahan bangami haiki doctor afaba ma tana si kedogi taw as itaw na di hairiba psychiatrist ki doctor mina lekai na khangkhraga as a thokpa makhai ngangna ga dori bani nei taw dokna ra ka dori bani as madu na tai chaga da mandi dei taw as ai gi nupi bu angau bini kai na mina pauthok pirabadi as taw ai di loi re taw adu yam lan do wakhal ni koi taw haksang gi atopa anaba ga ne samma nei ke dorgi layeng thokpi ga dabani itaw thintha binu ko nganna layeng liba makhai phabagi sangwangi hainari ban khangdre dei taw kari no ina taw ga dori base asini taw itawna itawgi bemabu thamoi singna nungsi haibado handaki matang sida akhoi thabak na utpiroi taw